ngasi numida wairam phongkhiba tongan Manipuri sifongsinga masum thokhiba thawdo wathoksingdigi maruoibi I pausing khonggasaraga Manipur Top Channel gi maikedi gi myamna thamjagi ahanmada Kanglaipaki Meira News da phongkhiba maruoiba paukhra Urkhulda lamgi wahauda khanabadagi nongmai kapnabada miyoi mari sokli Urkhul district ki manungsanna Langdang village samadi Soithar village khunjani gi marakta lamgi wahaudagi ngasi ayuk pung 12 minute 12 rum taba matamda khana saina bathokpadagi nongmai puthoktu na kapnabada miyoi mari sokli Miyamgi irang lakshinana district magistrate Urkhulda section 144 clause 2 gi makhada athingba thamkhre hadi nomai kapna badu da soklaba miyoi mari edudi lungmi tungsang sa yang khaigani pan apokpa kapang khui tungsang rasing tungsang sa kuntraga mata apokpa sangrai khai tungsang boipuiri luithui sai kungamapan apokpa wungsihan luithui amasum George luithui sai kuntra apokpa wungsumni luithui kawi miyoi mari asi Langdang village tagini asokpasingi phibam luna lairi khana sainabagi thawdo asi ngarang June 5 gi nungthulpung ani tabadagi hawrakhibani hairi soithar amadi Langdang khul ani gi marakta leiba square kilometer ahum rongi oiba lam ama matam kya gi mamangdagi school ani na munnabagi thabak sathaduna lakhi adubo 1973 dagi hauna mukna riba lamgi sarwa sidi school ani gi miyo amata sangna daba haina yanaduna laki adubo handak yena riba lamgi sarwa sida sangba horakpadagi khul ani gi khunja singi marakta khana sainabagi tholakpadagi nongmai kapagi thawdok thoktuna miyo mari sokhibani hairi makhatana irang thoktuna bagi damakta Urkhul gi district magistrate Krishna Kumar na mukna riba mafam gi akhoibada ngarang numidang wairamdagi hauna section 144 clause 2 gi makhada athingba thamkhre loinana athingba thamliba mafam asida miyoi manga dagi hena punba yadaba mi sibi abu khusukulai na singba amata puduna satpa yadabagi athingba thamkhre loinana security gi akanba section thorangsu lokhathre hari atopa pawamadana class 12 exam gi phal ngasi lathokre Council of Higher Secondary Education Manipur COHSEM Louba Higher Secondary Examination 2022 gi phal ngasi lathokre Education Minister T.S. Basanta Mari Council gi makok thongusing yauna council gi hall da pangthokiba pawmising unabagi thoram amada Higher Secondary Exam 2022 gi phal asi lathokibani ngasi lathokhiba phal asi gi matungina science stream da extra S school gari gi mairoi Rahul Nauremna mako oire mak arapti me lekai digini mak na puna mak samri go humdraga nipan phangduna makok takhibani commerce stream dana ADJM Higher Secondary School Pauna Kaithil gi mahairoi Abujam Anjali Devina mako oire mak langthawal mantri kho makhale kai degini mak na exam asida puna mak samri ga kunga mari ni arts stream da Enlightened Knowledge Higher Secondary School sangaphang gi mahairoi golmai gaihemaina mako oire mak langthawal khawpum Imphal West dagini mak na exam asida puna mak samri ga yankhai gi mapan phangki sohaidi atopa pawamana Manipur Heritage Expo 2022 ngasidagi City Convention Center da hokre henlung gi pothoksing miram da phangananaba Amazon ga MOU sign tawnakre Manipur lengaki Directorate of Handlooms and Textile na sinduna ngasidagi numit humni subna sathagadaba Manipur Heritage Expo 2022 Imphal gi City Convention Center da hokre loinana Manipur gi handloom gi pothoksing mapalam gi miyamna phangananaba Amazon Karigarga MOU amasu sign tawnakre loinana Chief Minister na thoramadu aduga mari leinana khungang singi setmilon fatana leba singi setmilon faru hena phungdokre Manipur lenga ki Directorate of Handlooms and Textile na sinduna pangthokiba thoramadu da phisabi lisingani ga samriga humdraga mangada phisa konsu yentoki loinana Directorate of Handlooms and Textiles amadi Amazon's Karigargi marakta Memorandum of Understandings MOU amasu sign tawnaki ngasi pangthokiba thoramadagi matang wa ngangloduna Chief Minister N Biren hai state asigi handlooms amadi handicraft na malemgi phambak ta asuguma phama kanduna lakli matam amada phisabi singna phi yonpham leitabagi thengnaramba kudongsa daba singko wanma ngamle yonpham leiti haibigi awaba leidaroi lalonbi kharana phi amagi phangpham thokpa senpham phaw phangdana phisabi singi hak malamba hojikti tawraroi Palivelenga sidi senja thumja madi quality gi matangda hiram amatada compromise tawroi laiba ama sakhot pa haibasi transparency sangi ngasi yen thokliba phisa khon sing si karigumba quality fatrabadi khudakta wakat pirau madugi matungina phisa khon asibu sabiriba amadi yolibesing moral gi matungina phangpham thokpa serak phone gane hakhi se minister na makhatana
Amazon lamdam asigi handloom amadi handicraft ki mari lenaba polam saniga yankai yaure Amazon ga nauna MOU sign tauna basina marketing da sauna ahong mu purak ngamlagani haikibaga loinana lamdam asigi phisabi sina lauriba thodang sing thagat ki hainasu paus na makhatana phongdorakli atopa paw madana bom pokai hen khibabu yaning da phongdok tuna Little Flower School gi mairoi singna sit and protest ki khongjang satakre Hokiba Jun mangagi nongalam dai sakhang da basingna Little Flower School bom pokai hen khiba thaudo du yaning da phongdok tuna ngasi school asigi mairoi sing oja sing amadi ben association ki miyoi sing ngasi mai tamba leptuna school gate tidim lambi gi maning thangba sarukta sit and protest sathaduna PNW ki khurau laukre ngasi Catholic Educational Society Manipur sinduna Little Flower School gi mairoi singna magi class singdagi thoknaratuna tidim lambigi mata school manak sit and protest satakhibaga loinana mai tampham sangda bom pokayan khibabo yaning da phongdoktuna we want peace haiba khulaw lauki pangthokiba sit and protest to the Manipur gi mairoi singi lup oidiba MSU Desam KSA Suk AIMS amadi SSF ki lusingba singsu saruyaki Desam gi lusing baman phongdo khibadi Manipur da lariba mai tampham sangsing karigumba makalamatagi aki akhang amadi kudong thiba lehendanaba mafam ama ohenanaba free zone ni haina Desam na lakhoktuna lakhibani haukiba sai anirom COVID-19 laisana maram oiraduna mairoi sing mai sangna mai tangba phangdabagi mai machine gi lamna sothana lairingai talaksida sigumba bom pokayanduna Aki akhang nanghanbagi thawong si Desamna kanem tawi matungna siguma lebak thiba thawdo si amuk hana mai tampham sangsingda thuan bigano haina sumang appeal tokhi Catholic Educational Society Manipur ngasi nungthil Little Flower School da bom pokahalam khibagi thawdok tuga mari leinana school asigi campus ta press meet amasu pangthokraba matungna Manipur gi minister amadi education minister da memorandum amamam su pisan ki hari Catholic Educational Society Manipur gi thausil makada Little Flower School bom pokayan kiba thaudu du gi mayokta hayang Manipur da leibu All Catholic Educational Institution Manipur gi makhara leibu school punamak mai tamba leptna thonglon gani haiki nakala morom da ngarang Little Flower School gi ani subu ge sakhang da bisingna bom langsinduna pokayan kiba gi thaudu du bu North East Students Organization NESO na yamna kanma mong da yaning da ba phungdo fresu hairi atopa pawkhara Oil tanker singi khongjang handokre All Manipur Petroleum Products Drivers Association na mamang thagi kontra dagi thaw amadi gas singthokta bigi amadi oil pump sing da thaw thada bigi khongjang jangsilaki badu handokre Association asina sangsilamba khongjang handokhiba asina maram oiraga Assam khata khati da panduna leramba thaw amadi gas bu tanker sing ngarang dagi Imphal tholakpa hokhibaga loinana Imphal leramba tanker sing oil pump sing da thaw thabasu honakre Association asigi maikedi Manipur gi tuan municipal area sing da leramba toll tax natragana entry taxing lauraroi haina mohot minister Y Khemsana thajba pirakhibaga loinana lainga ki maikedi gi sirol ama thokpadagi changchilama khongjang ado handokhibani hairi amaromdana CM Biren gi photo CM doklaga miam da lana uhalubagi miyama fare Manipur gi Chief Minister N Biren gi photo semdok sadok tuna maki izat sok yaba mongda social media ra thagalakhiba miyama ngarang police na fagat pangam khreari pharaba miyai dudi mangniyo kepjen kawi mana social media ra thagatkiba photo duna Chief Minister N Biren gi izat sok le haina Bharatiya Janata Yuba Morcha Manipur gi President M Barishna Imphal West District ki SP amasu Imphal Police Station ki OC da complaint ama thagatkiba gi matungina miyai si phakibani M Barishna Thangalakhiba complaint adu da hairibadi tha asigi hawgalakpada Imphal Police Station gi jurisdiction manungdagi mangniyo junior kipjen kobo miyamana Chief Minister N Biren gi izat sokpa yaba mongda photo semdok sadok tuna nupi amaga loinana social media gi platform ama oiriba Facebook da thagalakhibani miyadu Technology Act 2000 gi matungina ain gi ba saba serak pibiu haiba wafam complaint adu da palli complaint adu gi matungina Manipur Police na FIR am register tawraba matungna miyesi ngarang Manipur Police na fagat kibani hairi hanasu paus na phongdorakli atopa pawamana lelongda drug free Manipur haiba hiramda khanakre rehab center ama thambina ba minister da memorandum pisinkhre Chief Minister N Biren lusing lenga sina paikhaliba war on drug 2.0 asibu sagat poina ngasi Wakaf Board Manipur sinduna drug free Manipur haiba hiram na nomgirba khana nainabigi mifam ama lilongda leiba madrasa aliyada pangthokre makasa tharakpo oina kangla paw pauksi da phongkiba topa paw khara
Gaura Govins Girls College ki hanagi principal na crore kaya manghalamle. Siri Gaura Govins Girls College Khurai Sajor Thoidingjam Laikai gi Governing Body Managing Committee ki President Hanthem Irabona haikre. College asigi principal oirambi Dr. K. Zabosaki Devi na yamlaba senpa mayama manghalamle. UGC na college ki development ki fund thadarakpa senpham na singba crore kaya mathong maram khangdana manghankre. Hairiba senpham asigi maramda Register of Society da approve tawba annual audit statement account GB Managing Committee da PU hairabasu piba ngamdre. Wapam masing asi nungtil press kapta pawmi sing una pada makna fongdokibani. Mana maka taraduna college ki profiles mari lainaba department sing da thakat pamatamda principal gi sign tawfamda enforce the Sanadrava suspend the Ladiba principal Masana Namduna sign Tauraga Governing Body Managing Committee Kangandana Tumina Maranagi Wapam the Lona Samitaramle Goles Asigi ZB Laina Laiti Haiduna suspend the Lakrabi principal in Aranba Pau Sanduktuna Lakagi Miamga Kanasana Batugale Hines Fundoki Atopa Pau Madana Lupa Sangwa Satpi Maudraga Manga Kona na Fari Hadibisi Mingsa Tinaba Talk Dramani RPF Ngarangi Pauksida Soibam Lekaidigi Soibam Ronaldo Elias Abungo Elias Toiba Koba RPF Kimuyema Sashinaba Lupa Sangwa Satpi Senjek Fair Currency Sangwa Not Maudraga Manga Kona na Fari Hadibisi Matanga Aina Thingraba Revolutionary People's Friends RPF Ki Assistant Secretary Publicity Bamkim na Thadorakpa Sirolamana Sengdorakli Sterola duna makha taribadi June ama English ngani kunganithu da Finance Department RPF ki RO na Thangal Bazar da leba Mamta Electronic ki mapu Joysinga Zenda RPF na sangshiliba yawol ihawoshi da seloina mateng pangbina baijaki waphamasida Mamta Electronic ki mapu osina lupa lising Yankai mateng pangzaragi hairakpadagi lup asigi tengbang boina lairiba soibam Ronaldo da sel asi lauksinana sinabadagi sel sing asi lauksilubu matamda sasinaba sangwa satpi senjek oiramki maramaduna sasinaba senjek sing asiga RPF kumari lainade thawdo asi jai singha zen hairiba lalonba lakpa mayang asiga lamdam asigi hoiroi kharaga lauktunaraga RPF ki mingsa thinaba thokdramani thawdo asina amukasu Taklibadi, Mapanagi Lakwa non Manipuri Masasina Lamdamasida, Sasinaba Senjek, Fair Currency, Mayamama, Pushilakuna Miamna Utsaiduna Asoba, Sendan Pamasu Oide Habsini. Maramaduna Miamna Sud non Manipuri, Masasinga, Live Yon Biki Tabakta, Sasinaba Senjeki the Mak section Bio, Hide Hensu, Paus, and Fondorakli. Pauxi Sidana Sumna report Tauri, COHSEM Louba Class tape exam Hydocre, Mahiro Sada, Maudra Hena My Park to the Quaidi Yamna My Park Poere. Council of Higher Secondary Education Manipur COHSEM na Louba sa ESG class 12 ki exam mahiroi sada maudrana mai pak na khwaitigi yamna mai pak poire science amadi commerce stream na government school gi topper amata yawba ngamdrabasu arts stream na TG Higher Secondary gi mahiroi ama mari suba position fangduna government school gi mai ngakpa ngamkhre sa ESG April dagi May 12 fawa mahiroi Apunba lising kungnipan ga sama ga humfuga tarugna saruk yaduna center sama ga taraganipan exam tharakiba dugi result nga sinungtil babu parada council gi office ta education minister thaunawjom Basanta Kumar na result asi lakhokibani science stream da extra S school gari gi mahiroi Rahul Nauremna ahanba mas Millenniums Institute of Science Kwakaithils mayai koibi gi mahiroi Khetrimayum Rasrina Anisuba Harvard School sangangai gi mahiroi Wairokpam Anupriya Devi na ahum suba position taki commerce stream da SDJM Higher Secondary School Pauna Bazar gi Abuzam Anjali Devi na ahanba BK Tauna College Lamka Susapur gi Nianbai Klunna Anisuba amasum SDJM Higher Secondary School Pauna Bazar gi Tongbram Lakshmi Devi na ahum suba taki arts stream da Enlightened Knowledge Higher Secondary School Sangapam gi Mahiroi Golmai na ahanba amasum Rania Soibam na anisuba Naurem Jessica Devi na ahumsuba taki hainasu paus na makatanasu fondorakli Makasa tarakpo na nga si state si godiba COVID-19 update mayam na thamjaramge nga si godiba positivity rate si 0.0% habili nga si miyo mata state asida COVID-19 na positive oikibagi report lakte loina na miyo mata COVID-19 na positive oiduna laikidabagi claim lakte aduga apun boy na nga si COVID test takiba miyo masing sumnagi humfuga nithoy ni hainasu status update on COVID-19 na su report tawri
Loisilakpoina paudam pauksi the phone kiba topa maruiba pau khramu ma'am na thamjage imam singna CM gi war on drugs sawatkhre wareb lokre Manipur puwarida maitai pangal sing anoba chapter ama hangdogle se minister Manipur lenga ki war on drugs sawatpaga loinana imam singi miphamna laukibu wareb sing se minister pisinkhre CM secretary ta pangthukiba imam sing unabagi thoram maduru saruk yakhiba se minister na hai mitai pangal sing lenga ki war on drugs sawatkani hairak pata sing na thagali masina Manipur gi puwarida maitai pangal sing anoba chapter ama hangdok labani Manipur da Lakliba, Ahongwa, Drug Karbar, Tauribisingi, Mayukta, Mapuna, Sanbidun Asoba, Mayuna Malakle, Lenga ki anti narcotic ki drug sale ama hangkre, Sela Sigi, IG Gangasi Lakliba Imam Singi Lusing Boyriba, Nasirga Pau, Founder Gangasi Degi Tapak Hobina ba Abel Toki, BJP 2.0 Lakpaga, Manipur Ahongwa Lakosi, Manipur Gimiam Tasing Tagali, Manipur de Ladiba, Singi Purupunama, Koki Ladiba Purup Sing Horaga, Lenga ki war on drug amadi poppy plantation gi mayok ta lerak pasi yamna nungai ngasi na mitai pangal gi imam singna war on drug sawat kani haina warep loki basi puari da lehauragani Manipur da drug fare mitai pangal kaino ama fare mitai pangal tasengna hairabada ikaire karino ama khanasida haina aina nasir da hudokibani madudagi nasirna imam singna pau piraba matungda ngasi imam sangarom na pulaga Taurak pathaba si mapuna sanbiduna tabak to onthok pangamjasunu ngasi imam sina lauribu wareb si yamna sathibu warebni masigidamak aina thagali haikena su pausna phongdorakli amaromdana imam sina laukibu wareb ahanbada maholagi imamna maholada lairiba ulama amadi hafiz singi oiba mifam pangthuktuna masjid committee ge khusam naraga Mahola adugi manungda nisa saba madi yon ba tawriba sing khudakta tawhanana ba honaba karigamba mahola na thamliba athinggi mayokta laklabadi makhoigi mathakta lakpa asiana thawdo watho amadi janazaha namaz ki imam oidaba imam sing isa isa gi masjid singda nisa gi polam sing saba madi yon begi matangda kanran amadi edithaka mari leinaba wafam sing Zuma namaz mamangda wafam thamba om subada mamangda gini sagi polam sing thingduna lakliba anjuman alada ICRO ASPO CDO hairiba organizing asi hanadagi hena mapangal kangkhatnaba honaba mari subada CM amasum chairman wak board minority mitai pangal singna namna khundariba lelongda rehabilitation center ama miyoi Samri Sangwa Thambiyaba ama Thambina Naba Haijaba Manga Subada Manipur gi mitai pangal singna khundari ba mafam sing no migoi war on drug 2.0 gi discussion program sinbinaba Wakaf Board Manipur da pisinbinaba haijaba ga loinana CM na pakhaliba war on drug ki thabak thoram singda mapung phana sogat pa haina su paus na phongdoraki Loisilakpoina topa pau mana Narendra Modi gi lengana sai ni pa na pakhat ki ba soko thorang singi kana ba lahoksi Ranjan Levasi Prime Minister Narendra Modi ki lengana sai nipana paikhat ki basa ko thorang singa si aikoi khudimang na kana bala hoksi haina Union MOS Minister Dr. R.K. Ranjana phongdokre R.K. Ranjan ga akhanana unaba madama an hai PM Narendra Modi na India da PM oina leirakpa me kunthra da sai nipan mapung phakre masigi damak numit taraga mangani sumna thoram pangthukli masigi saru ama oina ease of doing business ki thoram ama pangthukli PM na yamna toina panba managems governments maximums governors tawduna good governors puthokna bohonaki masi puthokna bohona bada GST lakpa digitization tawba FDI pina bohona ba free trade agreements hangat handuna maike animakta tongjana ba tawduna lakhiyaki Dr. Ranjana makhatana hai sai Nepal asida Manipur Prime Minister na yamna fazana khanbi haibisi thabak thoram kyana tai sai Nepal rule da mapung oina mahakna ahan ba PM oirakpada Manipur Sports University PBK Manipur da leiba sports ki maguna du khangduna leibak sigi oina Sports University pirakpa si afaba khongthangni Sports University asi matam sana sakhot halabari sport ki sahar ama Manipur pandam thamli yumthong kuding ising pinaba pandam thamki hainasu paus na makhatana su phongdorakli duga Hauji ko inadi miyam pausi matang se lusinjarage amasum pathojagi bisida suki plan ki kya yaru su miyam ngakfi gani aduga miyam ngasi COHSEM na lokhiba class 2 exam da result out torakpada miyam adugi matik pass tawgi percentage wang na tawkhre aduga miyam
wish tawjari manipur top channel gi maikei digisu loina loina na hujikuinadi matang se lusinjarage aduga pathosaki be soiki plan ki kya yaw simam na ngakpi gani adu me ampuna no update ngaminasi and thank you.